ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯈꯨꯜꯂꯥꯛꯄ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯃꯛ ꯑꯃꯈꯛꯇ ꯂꯩ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯈꯩ ꯈꯨꯜ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯇꯦꯡꯕꯥꯡꯕꯤꯅꯕ ꯑꯊꯧꯕ ꯃꯤꯑꯣꯏ 3 ꯈꯛꯁꯨ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗꯒꯤ ꯈꯨꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯜ ꯇꯧꯕ ꯃꯤꯍꯧꯕꯅ ꯑꯗꯨꯃꯛ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯠꯄ, ꯃꯥꯅ ꯇꯧꯅꯤꯡꯕ ꯅꯤꯌꯝꯁꯤꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯈꯨꯜꯂꯥꯛꯄ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯍꯛ, ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯅꯔꯝꯕꯅ ꯐꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯃꯔꯥꯜ ꯑꯃꯗꯤ ꯌꯥꯎꯗꯅ ꯍꯥꯠꯄꯒꯤ ꯑꯌꯥꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯐꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯌꯥꯏ꯫ ꯊꯧꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯊꯣꯏꯕ, ꯑꯩ ꯇꯁꯦꯡꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯊꯤꯡꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯪꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ꯫ ꯑꯩꯁꯨ ꯈꯪꯏꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯒꯗꯧꯔꯤꯁꯤꯕꯣ? ꯌꯨꯝꯖꯥꯎ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯆꯪꯖꯐꯝ ꯊꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯀꯅꯤ꯫ ꯊꯧꯕ, ꯃꯗꯨ ꯀꯌꯥ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯍꯣꯏ, ꯅꯪꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯐꯨꯝꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯗꯨꯗꯤ ꯂꯧꯊꯣꯛꯄꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯣ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯨꯅ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯗꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯂꯒꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯅꯍꯥꯛꯀꯤ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯌꯨꯝꯖꯥꯎ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯏꯃꯥ ꯉꯁꯤꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯣꯠꯂꯝꯂꯒꯅꯤ꯫ ꯊꯣꯏꯕ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ꯫ ꯑꯩꯅ ꯉꯝꯅꯅꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩ ꯊꯧꯕꯅꯤ꯫ ꯑꯩꯅ ꯉꯝꯅꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ꯫ ꯊꯧꯕ, ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯩ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯍꯜꯂꯛꯄꯁꯨ ꯑꯣꯏꯁꯅꯨ꯫ ꯅꯪꯒꯤ ꯃꯇꯦꯡ ꯂꯩꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ꯫ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯀꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯀꯅꯨ꯫ ꯅꯪꯅ ꯐꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯊꯦꯡꯅꯔꯕꯁꯨ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯌꯥꯝꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯂꯣꯟꯅ ꯑꯗꯨꯃꯛ ꯊꯝꯂꯒꯦ꯫ ꯑꯩꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯊꯣꯛꯅꯔꯣꯏꯁꯤꯀꯣ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯗꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯀꯝꯗꯧꯔꯤ? ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ? ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯈꯪꯈ꯭ꯔꯦ꯫ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯣ ꯉꯁꯤꯃꯛ ꯉꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫
ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ. ꯈꯣꯝꯕꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ. ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯂꯥꯟꯁꯤꯡ ꯑꯁꯦ ꯉꯝꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯊꯥꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕ? ꯁꯦꯜ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯁꯣꯟꯊꯗꯨꯅ ꯍꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯗꯣ ꯉꯁꯤꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ. ꯋꯥꯐꯝ ꯑꯁꯦ ꯂꯨꯅ ꯊꯨꯞꯅ ꯇꯧꯅꯅꯕ ꯍꯣꯠꯅꯁꯤ. ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯨꯝꯁꯤ. ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯠꯄ ꯑꯃꯒꯨꯝꯅ ꯂꯩꯍꯟꯁꯤ. ꯐꯔꯦ, ꯑꯩ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯅꯤ. ꯉꯁꯤꯃꯛ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ. ꯑꯗꯨꯒ ꯈꯣꯝꯕꯥ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯤꯡꯅꯕꯒꯤ ꯊꯕꯛ ꯎꯠꯂꯝꯒꯅꯨ. ꯂꯣꯟꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯨ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯣꯜ ꯆꯦ ꯆꯥꯡ ꯄꯨꯝꯕꯁꯨ ꯂꯧꯔꯛꯀꯗꯕꯅꯤ. ꯃꯗꯣ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯎ. ꯐꯒꯅꯤ, ꯃꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ. ꯋꯥꯐꯝ ꯑꯁꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯪꯍꯟꯒꯅꯨ. ꯈꯣꯝꯕꯗꯨ ꯆꯠꯈꯤ, ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯈꯣꯝꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯅ, "ꯆꯅꯨ, ꯀꯗꯥꯏꯗꯅꯣ? ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯂꯔꯣꯏ. ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯅꯤ." "ꯍꯩ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯅ?" "ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯕꯛ ꯇꯧꯖꯔꯤ. ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯈꯪꯖꯔꯦ." "ꯕꯦꯃꯥ, ꯌꯦꯡꯉꯨ, ꯅꯪ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ." "ꯄꯥꯕꯨꯡꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯌꯥꯗꯤ ꯀꯨꯏꯔꯒꯦ? ꯄꯥꯕꯨꯡꯅ ꯁꯦꯜꯒꯤꯗꯃꯛ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯄꯣꯛꯄ ꯅꯆꯥ ꯑꯩꯒꯤꯗꯤ ꯀꯔꯤꯃꯇ ꯈꯟꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯅꯨ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ. ꯄꯥꯕꯨꯡꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ. ꯄꯥꯕꯨꯡꯅ ꯊꯥꯗꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯁꯤꯟꯅꯔꯒ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯆꯥ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯒꯅꯤ. ꯄꯥꯕꯨꯡꯗꯤ ꯃꯤ ꯍꯥꯠꯄꯅꯤ." ꯈꯣꯝꯕ ꯃꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. "ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅꯣ? ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯑꯩꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏ. ꯑꯆꯨꯝꯕ ꯇꯧꯖꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯔꯝ ꯆꯥꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ. ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯀꯤꯗꯃꯛ ꯄꯥꯕꯨꯡꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯍꯣꯠꯅꯕꯤꯈꯤꯕꯒꯦ? ꯄꯥꯕꯨꯡꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯤꯉꯩ ꯏꯃꯥꯗꯣ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥꯏꯔꯕ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ. ꯑꯩ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ. ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯤꯔꯛꯀꯅꯨ." ꯆꯅꯨꯗꯨ ꯃꯄꯥꯕꯨꯡꯅ ꯈꯥꯝꯕꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯈꯣꯝꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯝꯂꯒ ꯃꯇꯣꯝꯇ ꯐꯝꯊꯔꯝꯃꯤ. ꯆꯅꯨꯁꯨ ꯀꯞ ꯀꯞꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ. "ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ?" ꯆꯅꯨꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ, "ꯄꯥꯔꯤ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯔꯣꯏ." "ꯑꯦ, ꯀꯩ ꯃꯔꯝꯒꯤꯅꯣ? ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ. ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯊꯕꯛꯀ ꯂꯥꯛꯂꯅꯨ. ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯍꯧꯔꯁꯦ. ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ." "ꯑꯗꯣ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯒꯦ? ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯁꯤꯔꯣ?" "ꯌꯥꯔꯅꯤꯗ. ꯑꯩꯅ ꯌꯨꯝ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯃꯤ. ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯔꯒꯦ." "ꯐꯔꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣꯀꯣ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯇꯁꯦꯡꯅ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ. ꯂꯥꯛꯑꯣꯁꯦ, ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯗꯣ ꯃꯗꯨ ꯐꯥꯎꯕ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ." "ꯌꯥꯔꯅꯤꯌꯦ, ꯅꯪ ꯆꯠꯂꯣ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯂꯥꯛꯑꯣ." ꯄꯥꯔꯤꯗꯨ ꯆꯅꯨꯒꯤ ꯈꯥꯎꯗꯨ ꯄꯥꯏꯔꯗꯨꯅ, "ꯂꯥꯛꯑꯣ ꯆꯅꯨ." ꯆꯅꯨꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯣꯠꯂꯤꯕ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯂꯒ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯏꯪꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ." "ꯉꯥꯏꯈꯣ, ꯅꯪꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯆꯥꯔ ꯀꯩꯅꯣꯝꯃ ꯊꯛꯈꯤꯁꯦ. ꯑꯩ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯃꯛꯀꯦꯀꯣ." "ꯆꯥꯕꯒꯤꯅꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯃꯀꯣꯛ ꯊꯥꯔꯅꯤ. ꯂꯥꯛꯑꯣ, ꯑꯗꯨꯗꯤꯅꯦ, ꯆꯥꯛꯅꯒ ꯂꯥꯝꯃꯛꯄꯅꯦ, ꯆꯥꯔꯨꯔꯁꯦ. ꯅꯪꯒꯤ ꯅꯒꯨꯟꯗꯣ ꯈꯪꯂꯕꯅꯤ. ꯆꯥꯕꯒꯤ ꯑꯣꯖꯥꯅꯤꯅ ꯅꯪꯗꯤ."
ꯑꯦ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯕ ꯅꯪꯅ ꯄꯤꯖꯒꯦꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯆꯥꯕꯤꯒꯦ ꯍꯥꯏꯔꯒ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯄꯥꯔꯤꯅ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯂꯦ ꯆꯅꯨꯗꯣ ꯆꯥꯒ ꯂꯣꯜꯂꯒ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯑꯗꯨ ꯊꯛꯃꯤꯟꯅꯔꯤꯉꯩ ꯆꯅꯨ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥ ꯑꯦ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯆꯅꯨꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯒ ꯋꯥꯈꯜꯗꯣ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ ꯑꯔꯦꯝꯕꯗ ꯑꯩꯅ ꯐꯨꯔꯛꯀꯅꯤꯀꯣ ꯆꯥꯁꯦ ꯁꯠ ꯊꯛꯑꯒ ꯅꯌꯨꯝꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯑꯁ ꯀꯣꯛꯀ ꯄꯣꯝꯃꯅꯤ ꯅꯪꯒꯤ ꯀꯛꯁꯤꯁꯦ ꯅꯥꯏꯍꯦ ꯅꯈꯨꯠ ꯃꯆꯥꯁꯤꯅ ꯍꯛꯂꯛꯄ ꯀꯛꯁꯤꯁꯦ ꯍꯣꯏ ꯆꯠꯆꯔꯒꯦ ꯄꯥꯔꯤ ꯆꯥꯗꯨ ꯊꯨꯅ ꯊꯛꯂꯒ ꯃꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯆꯅꯨꯗꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯄꯥꯕꯨꯡꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯗ ꯆꯅꯨ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯏꯃꯥ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯒꯤ ꯂꯃꯟꯗꯤ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯆꯅꯨꯗꯨ ꯉꯥꯏꯍꯥꯛ ꯍꯤꯞꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡꯁꯤꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯣꯝꯕ ꯊꯥꯗꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯤꯔꯣꯠ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯇꯝꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯊꯨꯅ ꯏꯟꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯅꯤ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯔꯞ ꯇꯧꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯗ ꯍꯤꯡꯖꯍꯧꯅꯕ ꯆꯦꯜꯂꯝꯃꯤ ꯈꯣꯝꯕꯁꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯎꯖꯥꯎ ꯑꯃꯅ ꯃꯉꯣꯟꯗ ꯂꯪꯂꯛꯂꯝꯃꯤ ꯃꯅꯤꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯈꯨꯜ ꯑꯁꯤ ꯌꯧꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯑꯩꯅ ꯊꯣꯛꯄ ꯄꯥꯡꯅ ꯁꯥꯟꯅꯅꯕ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯄꯣꯊꯥꯔꯒꯦ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯎꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯁꯨ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯛꯄꯅ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯗꯨꯃꯛ ꯂꯣꯟꯅ ꯊꯝꯖꯒꯦ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯗꯣ ꯍꯦꯟꯈ꯭ꯔꯦ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯈꯣꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯎꯗ꯭ꯔꯒꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯡ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯥꯍꯧꯔꯝꯃꯤ ꯈꯣꯝꯕ ꯃꯤ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯤꯉꯩ ꯊꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯕ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯍꯤꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯊꯧꯕ ꯑꯍꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯦꯟꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯅꯊꯟꯇ ꯀꯗꯥꯏꯗꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯩ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯣꯝꯕꯅ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯄꯥꯕꯨꯡꯒꯤꯗ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯂꯥꯛꯑꯣ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯃꯥꯗꯤ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯥꯕꯨꯡꯒꯤꯗ ꯄꯣꯊꯥꯖꯔꯒꯦ ꯉꯁꯤꯗ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯈꯪꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯌꯨꯅꯦ ꯄꯥꯕꯨꯡꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯊꯥꯒꯤ ꯕꯔꯥ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛꯈꯔ ꯄꯤꯖꯔꯛꯀꯦ ꯑꯦ ꯀꯔꯤꯒꯤ ꯕꯔꯥꯅꯣꯗ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ
ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯝꯕꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯧꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯉꯛꯏ꯫ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯣꯏꯔꯝꯕ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯥꯏꯕꯛ ꯐꯔꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯎꯈꯤꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯃꯁꯛ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯩꯁꯤꯡꯕ ꯊꯧꯕ ꯌꯥꯝꯅ ꯂꯥꯏꯅ ꯃꯤꯍꯠꯄ ꯑꯗꯨ ꯃꯍꯥꯛꯃꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯑꯗꯨ ꯃꯊꯟꯇ ꯆꯃꯝꯅꯖꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯍꯥꯛꯅ ꯃꯤꯆꯝ ꯑꯃꯕꯨ ꯍꯥꯠꯂꯤꯕ? ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯑꯣꯏꯔꯕꯖꯥꯠꯂ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤ? ꯊꯧꯕꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯈꯣꯝꯕꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯆꯪꯉꯁꯤꯅꯦ꯫ ꯊꯧꯕ ꯇꯔꯪ ꯑꯃꯗ ꯆꯠꯂꯝꯕ ꯑꯗꯨ ꯈꯣꯝꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯊꯧꯕꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯄꯥꯇ꯭ꯔ ꯑꯅꯤꯗ ꯌꯨ ꯍꯩꯔꯛꯂꯝꯃꯤ꯫ ꯁꯦ ꯊꯛꯆꯤꯜꯂꯨ꯫ ꯊꯧꯕ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ, ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯗꯤ ꯃꯁꯥꯒꯤ ꯅꯤꯁꯥꯁꯦ ꯁꯤꯖꯤꯟꯅꯖꯗꯦ꯫ ꯑꯣ, ꯐꯩ ꯑꯗꯨꯗꯤ ꯐꯔꯦ, ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯂꯁꯤ꯫ ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯏꯊꯟꯇ ꯂꯩꯕꯤꯕ꯭ꯔꯥ? ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯗꯣ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥꯅꯨꯄꯤꯅ ꯃꯄꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯅ ꯎꯈ꯭ꯔꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛ ꯆꯥꯕꯒ ꯀꯥꯎꯔꯨꯔꯦ꯫ ꯆꯥꯁꯤꯜꯂꯣ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯝꯕ ꯃꯍꯥꯛꯅ ꯍꯨꯔꯛꯈꯤꯕ ꯃꯔꯨ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯔꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯣꯝꯕ, ꯅꯪ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯪ ꯂꯩꯔꯝꯕꯒꯤ ꯄꯨꯟꯁꯤꯁꯦ ꯈꯔꯇꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯊꯕꯛ ꯇꯧꯕꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯇꯧ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯈꯟꯕꯤꯕꯒꯤ ꯃꯇꯝ ꯑꯗꯣ ꯍꯦꯜꯂꯕꯅꯤ꯫ ꯑꯉꯝ ꯑꯉꯝꯕ ꯇꯥꯟꯅꯕ ꯃꯇꯝ ꯑꯗꯣ ꯌꯧꯔꯕꯅꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯖꯩ꯫ ꯑꯗꯨꯗꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯦ ꯑꯩꯅ ꯁꯤꯟꯅꯖꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯍꯣꯏ ꯌꯧꯔꯣ꯫ ꯁꯣꯝꯗ ꯊꯧꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯣꯏꯅꯔꯝꯕ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯀꯥ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯣꯏꯅꯔꯝꯃꯤ꯫ ꯊꯧꯕ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯤ꯫ ꯈꯣꯝꯕ ꯊꯧꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯅꯨ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯈꯣꯝꯕꯗꯨ ꯊꯧꯕꯅ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ, ꯆꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯨꯄꯥꯁꯤꯅ ꯀꯅꯥ? ꯃꯥꯁꯨ ꯄꯥꯕꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯂꯥ? ꯆꯅꯨ ꯊꯧꯕꯗ ꯌꯦꯡꯂꯒ, ꯍꯦ ꯅꯨꯄꯥ, ꯅꯪ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯂꯩꯒꯦ ꯈꯟꯗꯗꯅ ꯐꯠꯇꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯄ꯭ꯔꯣ? ꯈꯣꯝꯕ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯁꯦ? ꯃꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯐꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯑꯆꯨꯝꯕ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯆꯅꯨꯗꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯝꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯕꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯈꯣꯝꯕꯗꯨ ꯊꯧꯕꯅ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯅꯨꯄꯥ ꯑꯃ ꯍꯥꯠꯈꯤꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯎꯍꯧꯏ꯫ ꯈꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯑꯩ ꯈꯪꯏ꯫ ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯎꯃꯪꯗ
nupa adubu hatkibadu. Khomba pakhatna, ibungo, nang masigi wafam ase arotpa oina thambi. Aina tawriba thabak khudingmakse aisu isana yana tawbana chate. Adubu hingnanaba hotnabada seldi changbana. Aina tawribase selgidamakta tawribani. Pabungna pamliba senfam ase kayana aina soidana leptana pijagani. Adubu masiguma thabak ase tawbigana. Masina tungda ningamdaba thawdok kaya amasu thorakpa yai. Aisu mathangdagidi amuk hana masiguma thabak ase ai yawrara. Isa ase minai haiba mingthol adu phanglabasu adumak achumbagidamak leplage haina khali. Madumak ada apaba wakhaloni babu. Chanu somda sauna lakpagi lambida pariga amuk thingnarami. Kaino ngasisu amuk sauraga laisibo. Pari ngasidi aingoda kari mata hanglakana. Ai kok singauri. Pabunga mukhanaraba. Khangdi. Aina di mahakpu yamna apaba mo oihanningbani. Adubu aigi thajabu pumbada loina mangkhre pari. Chanu ai tasengna nangi na tawsinu waidi. Nangi thamoida phawriba awabada aisu khang. Adubu penthokpusu khara tamsiba. Penthokpa haibase miyoiba khudingmaki changdaba yadraba amani. Adubu khangdi pari. Ai haifam khangdana wai. Pari ai chalagi. Chanu wafam ase hairaga chenkhirami parisu nungaitana lehawi. Chanu nang naibu marup amagumna khalabasu aina di nangbu marup amagumna khanba ngamdi. Nangbu thamoi sengna nusi. Nang naibu nusibirako mikubada ai ngaikige ko. Numit kharani haujinkre nongmagi numit amada khombana thawba ai thabak amada chalukhige. Babong aina agiwa wafamado khawbiganu ko. Thawba ai amu hana phataba thabak tawrar. Ai makhoi mafamda chatlibase thabak toklage haina che simatang pige tawba. Punsi se humang manne hinglagi. Amadi aigi amatang aizarabi nushirabi ichanupi chanu. Magi nungairudaba thabak ai amu hana tawraroi haina leple. Pabungna sumna achumba lambida lakpase yam nungai. Aisu pabunggidamakta angama mateng tawjagani. Tawba ai thawna hanba yadi. Ai chalukhige. Khombadu chatkirami. Thawbusu yumjaw aduda matanda leibadu nungaitre haiduna lambida sum laklammi. Lambida lakbada thajadana chanuga thengnarami. Chanusu thoibubu ubada masakti khanglami. Adubu kawbudi ngamludre. Thawbanadi kawraklammi. Chanu nang mahusagumna yumda halo. Pabung khombana nangbu halo pangaiduna leiribani. Ai yumaduda mohana halaroi. Aina suwana pabungida mohotnabase mana kaimta khangdi. Aduga ai mi hatpigi macha haibadu suiba pamde. Magi apamada ai mohana yelaroi. Nangna nangi babungbo aduklana lauriba karigino. Lawba tabani. Michamamabu hatpangam. Aigi maiso karimata yengbidaba. Ai tasengna pabungbo waroi. Maro aisu thamoi pandaba miyoi nati karamnai pabu nungshiroi. Mikup khuding pabungi khanbada aise leitapum khangjabani. Nangna dumna pabungi damak tasengna khanjaba oiradi nangyumda mo halo. Nangna khaliba dugumna nangi pabungi thamoi deso chamana na fauribani. Mada ai thajade asukuibase aigi imagi damak mahakna nongmada kari tawbikhige. Magi thabak adudagi damak aigi imabu mana miraikibani. Madu pumnamak ada nakhoigi damakta khalaga mahakna tawkhibani. Ngasi nangi pabung thabuk mafamda cherol ama piba chakre. Kari cherol mana hana tawramba phataba thabak singada amuk hana tawraroi haiduna thabak mafamda thabak ada toklagani haiduna cherol ama thajanba chakre. Pare ai chalage. Karigumba nangna thajadrabasu kaisu kaide. Adubu tasengna nangi pabungdi wakhal honglabani ko. Thawba wafam ase hairaga chatkirami. Chanusu haraurira nungairira khangdaba makhai lehauri. Somda khomba thadoigi manakta yaurai. Se karigi cherol no masibu khomba. Warabinu ai thabak tokjaragi. Punsi ase aina kayada laina khaluba. Ai ngasidi mikap thokli. Ai ngasidagi thabak ase tokjaragi. Amuk hanasu lakjararoi. Thadoi wadu tabada yamna ngaklammi. Khomba kaina nangna hariduba. Asukuibase nang ai punna thabak tongminarakbani. Aduga irai laina tokpadi. Thadoi masida loisilasi.
ꯑꯩ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯆꯠꯂꯒꯦ ꯈꯣꯝꯕ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯜꯂꯛꯂꯝꯃꯤ ꯊꯧꯕꯁꯨ ꯊꯣꯡꯒꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯕꯨꯡ ꯍꯟꯕꯤꯔꯦꯗꯅ ꯍꯜꯂꯛꯏ ꯉꯟꯁꯨ ꯉꯜꯂꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤꯅꯦ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃꯇ ꯂꯩꯔꯨꯁꯤ ꯏꯄꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯔꯦꯡ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯇꯧꯔꯒꯦ ꯁꯤꯟꯃꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯕꯁꯨ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯇꯧꯔꯒꯦ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ ꯊꯧꯕꯥ ꯅꯪ ꯊꯦꯡꯅꯕꯁꯦ ꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯄꯨꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯂꯛꯂꯝꯃꯤ ꯊꯧꯕꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯣꯝꯕꯗꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯊꯧꯕ ꯋꯥꯈꯜ ꯉꯥꯎꯔꯗꯨꯅ ꯇꯨꯔꯕꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯎꯍꯧꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯈꯣꯝꯕꯕꯨ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯆꯦꯟꯈꯤꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯝꯃꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯅꯨꯁꯨ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯅꯨ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ ꯃꯄꯥꯕꯨꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯊꯈꯤꯔꯝꯃꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯆꯥ ꯂꯥꯟꯖꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏꯌꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕꯨꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯍꯤꯡꯂꯤ ꯃꯥꯒꯤ ꯃꯤꯍꯨꯜ ꯌꯥꯎꯔꯤꯅꯦꯍꯦ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯧꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯧꯕꯕꯨ ꯐꯖꯅ ꯂꯥꯌꯦꯡꯂꯝꯃꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯆꯅꯨꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯩꯔꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯤ 10ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯛꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯆꯅꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯦ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯊꯧꯕ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯇꯥꯕ꯭ꯔꯣ ꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯈꯣꯝꯕꯗꯤ ꯆꯅꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨ ꯌꯥꯔꯣꯏ ꯑꯩ ꯄꯥꯕꯨꯡꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯅꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯣ ꯄꯥꯕꯨꯡ ꯊꯧꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯅꯪꯅ ꯑꯈꯪꯕꯁꯤꯡ ꯑꯗꯣ ꯍꯥꯏꯌꯨ ꯑꯩ ꯄꯥꯕꯨꯡꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯃꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯆꯅꯨ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯉꯁꯤꯁꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯦ ꯑꯩ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯊꯕꯛ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ इखुद पाइदुना अइबु चाउननबा पाबुंगना योक्पिरखिबनि थौदोक अमदगी अइना पाबुंगबु मागी मिनुंगसि अदुदगी अइना नाथैरुरे अइसे याम फत्तबा मचा हाइबदु ओइरे थौबा चनो यामनसु खंजिनगनु हौजिक्ति नंग थौना लेना हिंदबा यादबनि नुमित हमनिमो हौजिनख्रे थौबा मसादा लोइनमो पुंपा फारे थौबा अमदि चनु लंबीदा नुपासिंग अदुबु उब्रा हाइदुना कोइथि थिरमि थाजदना योंगावबा नुपा अमखक लाक्लमि थौबना हाइफेट येंगलुबदा खंगबा ngami मिसक अदुमक खोंबबु हाटखिबा मिसक अदुनि mahak thuna machinsilami aduga nupa adubu wantha halaga farami umang amada puraklami nupa aduna mikap thorakpada umang aduda leirami kadaidano aina leiribase nakhoi kana kana nangbu pharibagi maram nang khangningbra chanuna nupa aduda yengdaga nangna minungsi leitana hatok pikraba khombagi machanupini aise wasi tabada nupa adu nikpana loire aibu hatbigano aibu kanbiyo
ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯔꯕꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯇꯣꯟꯗꯥꯡꯅ ꯅꯠꯇꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ. ꯊꯧꯕꯅ ꯅꯪꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯕꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯄꯥꯕꯨꯡ ꯐꯣꯡꯕꯕꯨ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯣꯖꯥ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯅꯤ. ꯑꯩ ꯑꯆꯨꯝꯕꯃꯛꯁꯨ ꯍꯥꯏꯖꯔꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ. ꯅꯪꯕꯨ ꯀꯟꯕꯤꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ. ꯊꯥꯗꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯒꯤ ꯃꯄꯨꯅꯤ. ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ. ꯆꯅꯨ, ꯇꯞꯊꯧ. ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯁꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯥꯕꯨ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯍꯥꯠꯂꯨ. ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯅꯤ. ꯆꯅꯨꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯐꯥꯔꯝꯃꯤ. ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯤꯡ ꯇꯥꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯤ. ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯊꯥꯗꯣꯏꯕꯨ ꯄꯨꯜꯂꯒ ꯊꯝꯃꯤ. ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯉꯥꯏꯈꯣ ꯆꯅꯨ, ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯄ ꯅꯠꯇꯦ. ꯅꯪꯅ ꯅꯪꯒꯤ ꯃꯤꯑꯣꯏ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯄꯅꯤ. ꯃꯁꯤꯔꯥ? ꯃꯗꯣ ꯅꯪꯒꯤ ꯈꯨꯠꯅꯤ. ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯥꯠꯂꯒꯅꯤ. ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯅꯤꯡꯇꯝꯖꯔꯁꯅꯨ. ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯂꯩꯕꯅ ꯈꯨꯜ ꯑꯁꯦ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤ. ꯉꯥꯏꯈꯣ ꯆꯅꯨ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ. ꯆꯅꯨ, ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ. ꯃꯥ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ. ꯄꯥꯕꯨꯡ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯣꯀꯣ. ꯅꯆꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯗꯤ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯑꯃꯗꯤ ꯅꯆꯥꯅ ꯁꯤꯡꯂꯝꯂꯒꯦ. ꯆꯅꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯗꯣꯏꯕꯨ ꯍꯥꯠꯈꯤꯔꯝꯃꯤ. ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯆꯅꯨ, ꯍꯌꯦꯡꯗꯤ ꯑꯩ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯅꯤꯖꯒꯦ. ꯊꯧꯕ, ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕ꯭ꯔꯥ? ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ. ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯨꯜ ꯅꯠꯇꯦ. ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ. ꯊꯧꯕ, ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯆꯅꯨ, ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯊꯧꯕ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯝꯃꯤ. ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ. ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯔꯣ ꯅꯍꯥꯛꯅ. ꯆꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯧꯕ, ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯀꯔꯤ ꯊꯕꯛꯀꯤꯗꯃꯛꯇꯅꯣ? ꯊꯧꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨꯕꯨ ꯇꯧꯈꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯅꯨꯡꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯀꯨꯝꯊꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯤ. ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯈꯣꯏ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯆꯅꯨ ꯄꯥꯔꯤꯕꯨ ꯎꯕꯗ, ꯄꯥꯔꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ. ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ. ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯄꯥꯔꯤꯗꯨ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯄꯤ ꯑꯗꯨ ꯂꯣꯟꯅ ꯇꯩꯊꯣꯛꯂꯒ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯆꯅꯨ, ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯒꯦꯀꯣ. ꯊꯧꯕ ꯑꯃꯗꯤ ꯆꯅꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ.